पाउसे द यमपम उइबमर उइब पाउ खरा अपडेट तौजरे लोखोजै जौगी केस द मणिपुर गवर्नमेंट अपील सटखिदबगी मरम पिरकनाब सुप्रीम कोर्ट ना हाइग्रे इंग्लिश अनि तरा गनि फंड लुफा कोटी किया की ड्रग कोनना फाकिबा संडेन डिस्ट्रिक्ट की हानाकी एडीसी चेयरमैन लोखोजै जौब स्पेशल कोर्ट एनडीएनपीएस मणिपुर ना Desember taraga teret lisingani kunda ekut tokibada Manipur government appeal satkidabagi maram Supreme Court na angre ngasi Supreme Court ki court number 6 Justice SK Call amasung Justice MM Sundari ki court sathagi ba hearing the drug case aduga mari lainana special court NDNPS na lokose jowe ekut tokiba aduga mari lainana Manipur government appeal satkidabagi maram angbaga loinana Manipur government badugi paukum Eflin kun bapan pawagi manungda pirak nada bakangan ke Petitioner की मैकेडे की hearing अदुदा advocate जोगेस advocate Gosalves advocate M Gonedor advocate चोंगथा बेक्टर अमसो advocate Olivia Bak video conference की खुदांगदा याओके पनबजाई केस असिगे मरिक लेने लोको सही जाओगी मतकते इंग्लिश अनि तारा गनी पन की दिसंबर तारा मंगाता investigating agency ना चार्जशीट फाइल तोरके मासिगी मतुंग महक सही अदुबकी दिसंबर तारा गमुपंदा कोना health ground दा interim bail पीके English ani taraga mapan ki January nifan da maki court appearance tabada laktabadagi appearance tabada laktabadagi matam changna thiva khangda lerakpadagi Manipur government ma permission oiri ana lakthoke magi English ani kun ki February thada masana court surrender tawraki bane ma Congress party ki ticket da ADC member oina ma faklaba matong chairman oirba matong da BJP da yauksin tu santel local body da BJP ki lengak ama sem ki bane atop pau madana Rajasthan dan nufi amana mapuroi papu pakhauri lenta tun hatkre Bharatpur police na konba nagar police station manakta thokpa thautok amada ngasidagi namit nini ki mamangda nufa amagi asi bhagsang phangge police na makata na tijin bada seriba mio edugi nufi adu bhagat khe amade miada du nufi adu pang thokpani ain masana maral jajake haire Times of India na thadurwa report amagi matungina siraba mio edu jitendra sahi kuntra suraba mio asi Matam pumpado ju out the labor mioini amade Mavo Haliba Makina fi Adunatifa Sahi Kunganifan Suravine. Auki Valeba Pupun Zitendra Nam Hausagum, you taxilakamim Dalakpada. Maki Fina Maki Taknaba Polam at the Potan Karahaps into the Mako Pangtanke. Zitendra Nagyanta than the Tadun Ladingata, Makinofi Difananopa Adogimakoriado, Tangalenta to Akivane. Asi Vaksang at the Fanglabamatung the Piat as a hour from Tirapada, Polisna Maki, Nofi Difa Ching of a poke. Matamadu da divagi mong bato adu ingaw wakal tadabi mong da law kong to na make mafuroi vahat va miu edu faga da vani hana law kong ke namida tu gi agan basaruk ta police na mafung fana thijin bangam kide adubo navi edu da jamna sing na vadi laihi hain nagar police ke officer amana phang borake matung da bada divabu hang phang sa tabada miat adu mag masamak na pangthok phani ana maral jazaki aire second hand smoke na maram oidure India gi sel thong gi phibam ta chawna awaba mai unhalle Nicotine amasung tobacco research the study tawwa journal amana India da second smoke na maram oidun lebaka sigi sel thongge fibam da achogba awaba mayuk nalle aina phongdorakre research study gi team asina phongdorakpada second hand smoke na maram oidun masa sogalaba miyoising gi sahi gi oina layek na bahona bada yamdabada lupa billion samanga humfuga tari room chatting tawri aire hidak mana gi photo sing sin naduna madudagi thorokwa laina kaya layek na bahona bada afan bamising gi chadani fande Cahi gawin lupa bilial lising apa kesadaran kontra kaum toi fawa yauna chatting taure. Masih India ki sambil londa asoba awaba mamiyuk na dona leire. Tizili bakang bu asina fanglak pa data ki matungin na lebak asida leire ba. Miyam na second hand smoke na maram oiduna. Smoke na maram oidun makoy ki haksang ki pibam tangkak na ina soksil halle. Masa soksil laba miyo singi marakta kwai dagi hana asoba polum ama oiriba se. Marui na nufi sing tani matang dan naha oiriba. Sentuk lambi buat pamiyo sing ta oiri aina tim asina fangdoragle. Research tawriba kangbu osina biyam dagi khongat padata sing yang laga makoina paikal libat hijan bagi tabaga sida sorub dithak tabana tragani hidak managi fualam sing sinna daba sahi tara manga ki makata leiva bioi sing na sahi jamlak lava hal sing na sinna ba churup thak bagi mai khosing makoina amuk sor khon bada sang kiduna second hand smoker oirage matun makoi gi haksang the first hand smoker dagi hena masa sopagi symptom sing utorage makoi sing tu lai nana bahona bada yam da bada lupa billion sama umfuga tarit sahi kudingi starting to tunda lebak asiki senmet londa asuba sai thengwere second hand smokers in a thengna river laina kaya gi manungda angang pok ngam daba masagi matam jawdringa da nganna sibana singba singa se nakoina na fever sel thongi sai thengam were
masina matam chana chathrak matam da aroi matam da sel thong gi phiom de yana chauna soidana soksin han gani health experts sing gi mot matung ina nongma gi second hand smoker sing yana phiom soksilak pagi sang hen kalagle masigi maru ipa maram de india gi satna kanglon chembada smoke free law asi jaw da badagini hazuk phawada sum yam tin mafam sila surup thak pagi aba tumak lairi ai fatai isladit awriba kangbu asina makha tana Fangdorak pada laibak asida chani riba losing asigi manungta chobrotak tabab miyosing na masagi haksel bongak senba ngamdana ba amadi sel thonggi phibum kanjana ba kitamak smoke free low amasem dana masiba mapanggal kangkanan batangai fade ana fangdorak le India hai laibak asi malem da khwadi jamna hidak managi walam sing chinaba laibak amawaire laibak asigi apun ba mising dagi sada 28.6 268 million di hal orba amadi hidak mana sinaba sing oire Aduh sahi kuting ki surup thak pada maram oidunu masika mari leina vat leina na mioi million 1.2 selle mioi million amanda direct smoker kanguni aduga mioi lakh ani hian bana second hand smoker sing ni aduga mioi lising kuntra manga hian bana surup na dava hidak mana gi polam sing sinaba mioi sing ni hidak mana sin bana maram oiduna levak asida mioi chadu kuntra kunga tariati cancer leina nan halli hana thizil loising na makoi gi sefung asida mayek sena phongdorakle maka tarakba atopa pau madana Ukraine da Russia na chemical weapon sen arlapadi madugi chapchap pa kumpina na vedena nedo da kangre United States Chief President Joe Biden na North Atlantic Treaty Organization NATO da karigamba Russia na chemical weapon sen da tuna Ukraine da attack sa tharapadi madugi chapchap pa kumpina na ba taksin warul thamkre are aigoi gyamata ngara patangai fadana tawdaba yadraba ilau amakati aigoi mariam da leriba bipum kudibak amuto ina lemina bane Masda puksel pikwa mau fataba mioi kanglup sinamisam yambu tamtiwa mau damang tang nanaba silak liva asidagi aikoi amato ina nga phok mi nagadabani ana Brussels la fangtu pu pawgi mi pham amada Joe Biden na fangdoki bane Biden na Europe ki libak singda series 9 da sathar liva awabata ki mi pham singda Washington na tha amasuk na Ukraine gi mathakta Russia na landariwa asda neto amasung masiga khusam dari libak singna lana sida mateng pangtu nga thokpagi afam ba fangdoki Hausuk fawda lan ki mari asi muttavana masi ahum so malem gilan jaw ko yare aina mangna fawdo ke kepkia koi bada leiriva mafam sing Ukrainian defenders sing na angak po fung na Moscow gi lan mi sing lan so nari masida langtak na ba Putin na lan asi ngam taba yade aiba gi matagom chemical biological natragna nuclear weapons sing na bagi thorang fawda tawri aige tha ma hukraba matung anisuwa tha changchilapa matamda Nagalani dagi asoba kulai sing sinarak labadi lana sina kari wera kadagi haiba tambang ngamde ana so mangna makata na fangdoke arbi beda content sing asigi baru iba pau khara asiba pau dam jariba mari local news YouTube channel amadi Facebook page asidagi yang beri ba puna ba ga jari channel lesson atom da kana rabadi subscribe to video sina subscribe to bir mbolo ina like and share to so ka bi ga namba po ambakana thaga jari